ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯥꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯆꯥꯛꯅꯤꯕ ꯅꯨꯄꯤꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯣꯏꯔꯝꯕ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄ ꯔꯣꯁꯤꯂꯥ꯫ ꯊꯥꯏꯅ ꯂꯩꯊꯥ ꯂꯩꯄꯥꯛ ꯀꯧꯕ ꯂꯩꯄꯥꯛ ꯑꯃꯗ ꯁꯅꯥꯌꯥꯏꯃ ꯀꯧꯕ ꯅꯤꯡꯊꯧ ꯑꯃ ꯄꯥꯜꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯁꯅꯥꯌꯥꯏꯃꯒꯤ ꯃꯆꯥꯅꯨꯄꯥ ꯑꯅꯤ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯍꯜꯒꯤ ꯃꯃꯤꯡꯅ ꯄꯥꯔꯤꯍꯟ ꯀꯧꯔꯝꯃꯤ, ꯑꯗꯨꯒ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯒꯤ ꯃꯃꯤꯡꯅ ꯄꯥꯔꯤꯇꯣꯟ ꯀꯧꯔꯝꯃꯤ꯫ ꯂꯩꯊꯥ ꯂꯩꯄꯥꯛ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯕ ꯂꯩꯄꯥꯛ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯁꯅꯥꯌꯥꯏꯃꯁꯨ ꯃꯥꯒꯤ ꯅꯨꯄꯤ ꯃꯍꯥꯔꯥꯅꯤꯒ ꯃꯆꯥ ꯑꯅꯤꯒ ꯂꯣꯏꯅꯅ ꯏꯪꯅ ꯆꯤꯛꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯕ ꯑꯗꯨ ꯃꯇꯝ ꯀꯨꯏꯅ ꯅꯨꯡꯉꯥꯏꯕ ꯐꯪꯉꯨ ꯍꯥꯏꯅ ꯇꯝꯂꯝꯗ꯭ꯔ ꯃꯥꯜꯂꯦ꯫ ꯈꯪꯍꯧꯗꯅ ꯏꯁꯣꯔꯒꯤ ꯅꯣꯡꯗꯝꯗꯒꯤ ꯃꯥꯒꯤ ꯅꯨꯄꯤ ꯃꯍꯥꯔꯥꯅꯤ ꯑꯗꯨ ꯄꯤꯛꯂꯤꯕ ꯃꯆꯥ ꯑꯅꯤꯕꯨ ꯍꯨꯟꯇꯣꯛꯂꯝꯂꯒ ꯇꯥꯏꯕꯪꯄꯥꯜ ꯊꯥꯗꯣꯛꯈꯤꯔꯝꯃꯤ꯫ ꯃꯃꯥ ꯃꯍꯥꯔꯥꯅꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯄꯤꯛꯂꯤꯕ ꯃꯆꯥ ꯑꯅꯤꯕꯨ ꯅꯥꯎꯀꯣꯟꯕꯤꯅꯕ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯅꯤꯡꯊꯧ ꯁꯅꯥꯌꯥꯏꯃꯁꯨ ꯂꯩꯄꯥꯛꯀꯤ ꯊꯧꯒꯥꯏ ꯌꯥꯝꯈꯤꯕꯅ ꯃꯆꯥ ꯑꯅꯤꯕꯨ ꯀꯨꯞꯅ ꯌꯦꯡꯁꯤꯟꯕ ꯉꯝꯂꯝꯗꯦ꯫ ꯃꯍꯥꯛꯁꯨ ꯃꯆꯥ ꯑꯅꯤꯕꯨ ꯅꯥꯎꯀꯣꯟꯕꯤꯅꯕ ꯂꯩꯇꯕ ꯑꯗꯨ ꯈꯪꯂꯝꯃꯤ꯫ ꯃꯗꯨ ꯐꯅ ꯑꯣꯏꯔꯕꯁꯨ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯄꯨꯁꯤꯜꯂꯛꯂꯒ ꯃꯆꯥ ꯑꯅꯤꯕꯨ ꯊꯤꯅ ꯇꯧꯕꯤꯒꯗ꯭ꯔꯥ ꯈꯟꯕꯗꯒꯤ ꯃꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯅꯨꯄꯤ ꯊꯤꯔꯝꯗꯦ꯫ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯄꯥꯔꯤꯍꯟꯒ ꯄꯥꯔꯤꯇꯣꯟꯒꯁꯨ ꯇꯞꯅ ꯇꯞꯅ ꯆꯥꯎꯔꯛꯇꯨꯅ ꯅꯤꯡꯊꯧ ꯁꯅꯥꯌꯥꯏꯃ ꯑꯗꯨ ꯑꯃꯨꯛ ꯃꯆꯥꯁꯤꯡꯒ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯍꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯑꯃꯨꯛ ꯍꯧꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯄꯥꯔꯤꯍꯟꯒ ꯄꯥꯔꯤꯇꯣꯟꯒꯁꯨ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯂꯦ꯫ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯕ ꯌꯥꯕ ꯃꯇꯝ ꯑꯣꯏꯔꯛꯂꯦ꯫ ꯅꯤꯡꯊꯧ ꯁꯅꯥꯌꯥꯏꯃꯁꯨ ꯑꯍꯜ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯦ꯫ ꯅꯣꯡꯃꯗꯤ ꯅꯤꯡꯊꯧ ꯁꯅꯥꯌꯥꯏꯃꯅ ꯃꯆꯥ ꯑꯅꯤ ꯑꯗꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯀꯧꯁꯤꯜꯂꯕ ꯃꯇꯨꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ: "ꯏꯄꯥꯒꯤ ꯄꯥꯔꯤꯍꯟ, ꯄꯥꯔꯤꯇꯣꯟ, ꯉꯁꯤꯗꯤ ꯏꯄꯥ ꯅꯈꯣꯏ ꯑꯅꯤꯗ ꯋꯥꯍꯪ ꯑꯃ ꯍꯪꯒꯦ꯫ ꯅꯈꯣꯏ ꯑꯅꯤ ꯃꯨꯟꯅ ꯈꯜꯂꯒ ꯈꯨꯝꯂꯛꯎ꯫" "ꯍꯣꯏ ꯄꯥꯕꯨꯡ." "ꯑꯗꯨꯗꯤ ꯄꯥꯔꯤꯍꯟ, ꯅꯪ ꯍꯥꯟꯅ ꯈꯨꯝꯂꯛꯎ꯫ ꯅꯪꯒꯤ ꯄꯨꯟꯁꯤ ꯑꯗꯣ ꯀꯔꯝꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯂꯤꯕꯅꯣ ꯍꯥꯏꯌꯨ." ꯄꯥꯔꯤꯍꯟꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ: "ꯄꯥꯕꯨꯡ, ꯑꯩꯗꯤ ꯄꯥꯕꯨꯡꯅ ꯋꯥꯠꯇ ꯄꯥꯗꯅ ꯊꯝꯕꯤꯕꯒꯤ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕꯅꯤ." ꯄꯥꯔꯤꯍꯟꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯁꯅꯥꯌꯥꯏꯃ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯄꯥꯔꯤꯇꯣꯟꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ: "ꯏꯄꯥꯒꯤ ꯄꯥꯔꯤꯇꯣꯟ, ꯅꯌꯥꯝꯕꯗꯤ ꯌꯥꯝꯅ ꯐꯖꯕ ꯄꯥꯎꯈꯨꯝ ꯑꯃ ꯄꯤꯈ꯭ꯔꯦ꯫ ꯑꯗꯣ ꯅꯪꯁꯨ ꯈꯨꯝ, ꯅꯪꯒꯤ ꯄꯨꯟꯁꯤꯗꯣ ꯀꯔꯝꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯂꯤꯕꯅꯣ ꯍꯥꯏꯌꯨ." ꯄꯥꯔꯤꯇꯣꯟ ꯉꯥꯏꯍꯥꯛ ꯈꯜꯂꯕ ꯃꯇꯨꯡꯗ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ: "ꯄꯥꯕꯨꯡ, ꯑꯩꯗꯤ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯇꯝꯂꯝꯕꯒꯤꯅꯤ ꯍꯥꯏꯖꯅꯤꯡꯉꯤ꯫ ꯂꯥꯏꯕꯛꯇꯕꯨ ꯇꯝꯂꯝꯗ꯭ꯔꯕꯗꯤ ꯄꯥꯕꯨꯡꯅ ꯅꯨꯡꯉꯥꯏꯍꯟꯕ ꯍꯦꯛꯇ ꯌꯥꯕ ꯅꯠꯇꯦ." ꯄꯥꯔꯤꯇꯣꯟꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯁꯅꯥꯌꯥꯏꯃꯗꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯐꯥꯊꯔꯒ ꯑꯃꯨꯛꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ: "ꯏꯄꯥꯒꯤ ꯄꯥꯔꯤꯇꯣꯟ, ꯅꯪ ꯑꯃꯨꯛꯇꯪꯒ ꯃꯨꯟꯅ ꯈꯜꯂꯒ ꯈꯨꯝꯃꯛꯎ꯫ ꯄꯥꯕꯨꯡ, ꯌꯦꯡꯉꯨꯅꯦ, ꯑꯩꯈꯣꯏꯅ ꯄꯤꯛꯂꯤꯉꯩꯗ ꯏꯃꯥ ꯂꯩꯈꯤꯗ꯭ꯔꯦ꯫ ꯏꯃꯥ ꯂꯩꯇ꯭ꯔꯕꯁꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯉꯝꯅꯅꯕ ꯍꯤꯡꯉꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯦ꯫ ꯄꯨꯝꯅꯃꯛ ꯑꯁꯦ ꯂꯥꯏꯕꯛꯇ ꯇꯝꯂꯝꯕ ꯉꯥꯛꯇꯅꯤ." ꯄꯥꯔꯤꯇꯣꯟꯒꯤ ꯍꯟꯗꯛꯀꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯇꯥꯕꯗꯗꯤ ꯅꯤꯡꯊꯧ ꯁꯅꯥꯌꯥꯏꯃ ꯑꯗꯨ ꯁꯥꯎꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ: "ꯐꯔꯦ ꯐꯔꯦ, ꯅꯪ ꯂꯥꯏꯕꯛꯇ ꯌꯥꯝꯅ ꯊꯥꯖꯔꯕ ꯅꯠꯇ꯭ꯔꯣ? ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯂꯥꯏꯕꯛꯇ ꯇꯝꯂꯝꯕ ꯑꯗꯨꯅ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯌꯦꯡꯕ ꯇꯥꯔꯦꯗꯅ." ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯁꯅꯥꯌꯥꯏꯃꯅ ꯃꯅꯥꯏꯁꯤꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ: "ꯏꯅꯥꯏꯁꯥ, ꯅꯈꯣꯏ ꯀꯅꯥ ꯀꯅꯥ ꯂꯩ? ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯍꯜ ꯄꯥꯔꯤꯍꯟ ꯑꯊꯨꯕ ꯃꯇꯝꯗ ꯂꯨꯍꯣꯡꯂꯒꯅꯤ꯫ ꯃꯍꯥꯛ ꯍꯦꯛ ꯂꯨꯍꯣꯡꯕ ꯂꯣꯏꯕꯒ ꯏꯆꯥꯅꯨꯄా ꯄꯥꯔꯤꯇꯣꯟꯁꯨ ꯂꯨꯍꯣꯡꯒꯅꯤ꯫ ꯅꯈꯣꯏꯅ ꯄꯥꯔꯤꯇꯣꯟꯒꯤꯗꯃꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯐꯤꯕꯝ ꯆꯥꯗꯕꯤ ꯃꯃꯤꯠ ꯇꯥꯡꯕꯤ ꯅꯨꯄꯤ ꯑꯃ ꯊꯤꯔꯒ ꯄꯨꯔꯛꯀꯗꯕꯅꯤ." ꯃꯅꯥꯏ ꯑꯃꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ: "ꯐꯒꯅꯤ ꯏꯅꯤꯡꯊꯧ." ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯤꯅꯤ ꯂꯩꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯁꯅꯥꯌꯥꯏꯃꯅ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯄꯥꯔꯤꯍꯟ ꯑꯗꯨ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃꯒ ꯂꯨꯍꯣꯡꯕꯤꯔꯝꯃꯤ꯫ ꯄꯥꯔꯤꯍꯟ ꯂꯨꯍꯣꯡꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯁꯅꯥꯌꯥꯏꯃꯅ ꯑꯁꯥꯎꯕꯗꯨ ꯐꯥꯊꯔꯒ ꯄꯥꯔꯤꯇꯣꯟꯗ ꯑꯃꯨꯛꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ: "ꯄꯥꯔꯤꯇꯣꯟ, ꯍꯧꯖꯤꯛꯁꯨ ꯃꯇꯝ ꯂꯩ꯫ ꯍꯥꯏꯌꯨ, ꯅꯪꯒꯤ ꯂꯥꯏꯕꯛꯇ ꯇꯝꯂꯝꯕ ꯑꯗꯨꯅ ꯅꯨꯡꯉꯥꯏꯕ ꯌꯥꯔꯒꯗ꯭ꯔꯥ?" ꯄꯥꯔꯤꯇꯣꯟ ꯍꯟꯗꯛꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ: "ꯄꯥꯕꯨꯡ, ꯑꯩꯗꯤ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯇꯝꯂꯝꯕꯗꯣ ꯑꯗꯨꯝ ꯌꯥꯖꯔꯦ." "ꯐꯔꯦ ꯐꯔꯦ, ꯑꯗꯨ ꯑꯣꯏꯔꯕꯗꯤ." ꯑꯁꯤ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯁꯅꯥꯌꯥꯏꯃꯅ ꯃꯅꯥꯏꯁꯤꯡꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ: "ꯏꯅꯥꯏꯁꯥ, ꯅꯈꯣꯏ ꯑꯩꯅ ꯊꯤꯔꯒ ꯄꯨꯔꯛꯑꯣ ꯍꯥꯏꯕ ꯅꯨꯄꯤ ꯑꯗꯨ ꯄꯨꯔꯛꯂꯕ꯭ꯔꯥ?" "ꯄꯨꯖꯔꯛꯂꯦ ꯏꯅꯤꯡꯊꯧ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯃꯃꯤꯠ ꯇꯥꯡꯕꯤ ꯆꯥꯛꯅꯤꯕꯤ ꯅꯨꯄꯤ ꯑꯃ ꯅꯤꯡꯊꯧ ꯁꯅꯥꯌꯥꯏꯃꯒ ꯄꯥꯔꯤꯇꯣꯟꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯄꯨꯁꯤꯜꯂꯛꯂꯝꯃꯤ꯫ ꯅꯨꯄꯤꯗꯨ ꯄꯨꯁꯤꯜꯂꯛꯂꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯁꯅꯥꯌꯥꯏꯃꯅ ꯃꯅꯥꯏꯁꯤꯡꯗ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ: "ꯏꯅꯥꯏꯁꯥ, ꯍꯧꯖꯤꯛꯃꯛ ꯅꯨꯄꯤ ꯑꯁꯤꯒ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯄꯥꯔꯤꯇꯣꯟꯒ
ꯂꯨꯍꯣꯡꯅꯕ ꯁꯦꯝ ꯁꯥꯎ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯁꯅꯥꯌꯥꯏꯃꯅ ꯈꯨꯗꯛ ꯑꯗꯨꯗ ꯄꯥꯔꯤꯇꯣꯟꯒ ꯃꯤꯇꯥꯡꯕꯤ ꯅꯨꯄꯤ ꯑꯗꯨꯒ ꯂꯨꯍꯣꯡꯅꯕ ꯃꯅꯥꯏꯁꯤꯡꯗ ꯁꯦꯝ ꯁꯥꯍꯜꯂꯝꯃꯤ ꯁꯦꯝ ꯁꯥꯕ ꯄꯨꯝꯅꯃꯛ ꯂꯣꯏꯔꯕꯗ ꯅꯤꯡꯊꯧ ꯁꯅꯥꯌꯥꯏꯃꯅ ꯄꯥꯔꯤꯇꯣꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯉꯁꯤꯗꯒꯤꯗꯤ ꯅꯨꯄꯤ ꯑꯁꯦ ꯅꯪꯒꯤ ꯅꯨꯄꯤ ꯑꯣꯏꯔꯒꯗꯕꯅꯤ ꯂꯨꯍꯣꯡꯕꯁꯤ ꯍꯦꯛ ꯂꯣꯏꯕꯒ ꯅꯍꯥꯛ ꯅꯨꯄꯤ ꯑꯁꯤ ꯄꯨꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤꯒꯗꯕꯅꯤ ꯅꯪꯒꯤ ꯂꯥꯏꯕꯛꯇ ꯇꯝꯂꯝꯕ ꯑꯗꯨꯅ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯅꯤꯡꯊꯧꯅ ꯑꯗꯨꯝꯅ ꯍꯥꯏꯕꯗꯨ ꯇꯥꯕꯗ ꯃꯤꯇꯥꯡꯕꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯃꯈꯣꯏꯒꯤ ꯃꯇꯧ ꯑꯗꯨ ꯈꯪꯂꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯅꯠꯇꯦ ꯏꯅꯤꯡꯊꯧ ꯑꯩꯕꯨ ꯔꯥꯖꯀꯨꯃꯥꯔꯒ ꯂꯨꯍꯣꯡꯉꯨ ꯍꯥꯏꯕꯤꯒꯅꯨ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯔꯥꯖꯀꯨꯃꯥꯔꯕꯨ ꯑꯋꯥꯐꯝꯗ ꯇꯥꯍꯟꯕꯗꯣ ꯑꯩ ꯄꯥꯝꯖꯗꯦ ꯑꯩꯗꯤ ꯆꯥꯛꯅꯤꯕꯤꯅꯤ ꯑꯩꯗꯤ ꯃꯤꯇꯥꯡꯕꯤꯅꯤ ꯃꯔꯤꯡꯖꯦꯜ ꯈꯥꯕ ꯑꯅꯝ ꯀꯟꯕ ꯄꯥꯔꯤꯇꯣꯟꯅꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯄꯥꯔꯤꯇꯣꯟꯅ ꯃꯄꯥ ꯅꯤꯡꯊꯧꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯄꯥꯕꯨꯡ ꯑꯩꯕꯨ ꯅꯨꯄꯤ ꯑꯁꯤꯒ ꯍꯧꯖꯤꯛꯃꯛ ꯂꯨꯍꯣꯡꯕꯤꯔꯣ ꯂꯨꯍꯣꯡꯕ ꯍꯦꯛ ꯂꯣꯏꯕꯒ ꯅꯨꯄꯤ ꯑꯁꯤ ꯄꯨꯔꯒ ꯑꯩ ꯂꯩꯄꯥꯛ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯆꯈ꯭ꯔꯒꯦ ꯑꯁꯨꯝꯅ ꯄꯥꯔꯤꯇꯣꯟꯅ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯁꯅꯥꯌꯥꯏꯃꯅ ꯄꯥꯔꯤꯇꯣꯟꯒ ꯅꯨꯄꯤ ꯑꯗꯨꯒ ꯈꯨꯗꯛ ꯑꯗꯨꯗ ꯂꯨꯍꯣꯡꯕꯤꯔꯝꯃꯤ ꯂꯨꯍꯣꯡꯕ ꯂꯣꯏꯔꯕꯗ ꯄꯥꯔꯤꯇꯣꯟꯅ ꯃꯥꯒꯤ ꯅꯨꯄꯤ ꯃꯤꯇꯥꯡꯕꯤ ꯑꯗꯨ ꯃꯈꯨꯠ ꯁꯝꯗꯨꯅ ꯀꯣꯅꯨꯡ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯤ ꯃꯈꯣꯏ ꯑꯅꯤ ꯀꯣꯅꯨꯡꯗꯒꯤ ꯊꯣꯔꯛꯂꯒ ꯐꯅ ꯁꯥꯡꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯂꯩꯊꯥ ꯂꯩꯕꯥꯛ ꯂꯥꯟꯊꯣꯔꯛꯂꯦ ꯇꯟꯖꯥ ꯑꯗꯨꯗ ꯄꯥꯔꯤꯇꯣꯟꯒꯤ ꯅꯨꯄꯤ ꯃꯤꯇꯥꯡꯕꯤ ꯑꯗꯨꯅ ꯄꯥꯔꯤꯇꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯔꯥꯖꯀꯨꯃꯥꯔ ꯁꯥꯡꯅ ꯂꯥꯛꯄꯒꯤ ꯋꯥꯕꯅꯁꯨ ꯂꯣꯏꯔꯦ ꯉꯥꯏꯍꯥꯛ ꯄꯣꯊꯥꯈꯤꯁꯤ ꯄꯥꯔꯤꯇꯣꯟꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ ꯑꯁꯤꯗ ꯎꯖꯥꯎ ꯑꯃ ꯂꯩ ꯎꯖꯥꯎ ꯑꯁꯤꯒꯤ ꯃꯈꯥꯗ ꯉꯥꯏꯍꯥꯛ ꯐꯝꯂꯒ ꯄꯣꯊꯥꯔꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯥꯔꯤꯇꯣꯟꯒ ꯃꯥꯒꯤ ꯅꯨꯄꯤꯒ ꯎꯖꯥꯎ ꯑꯗꯨꯒꯤ ꯃꯈꯥꯗ ꯐꯝꯗꯨꯅ ꯄꯣꯊꯥꯔꯝꯃꯤ ꯑꯁꯨꯝ ꯐꯝꯂꯝꯕꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯗꯨꯅ ꯎꯖꯥꯎ ꯑꯗꯨꯗ ꯉꯥꯔꯒ ꯉꯥꯏꯍꯥꯛ ꯎꯏꯔꯝꯃꯤ ꯉꯥꯏꯍꯥꯛ ꯎꯏꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯃꯤꯀꯞ ꯊꯣꯔꯛꯂꯝꯃꯤ ꯄꯥꯔꯤꯇꯣꯟꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯆꯥꯛꯁꯨ ꯂꯥꯝꯕꯅ ꯂꯣꯏꯔꯦ ꯇꯧꯔꯤꯁꯦ ꯑꯗꯣ ꯅꯍꯥꯟꯈꯩꯗꯤ ꯅꯪ ꯅꯇꯣꯝꯇ ꯅꯤꯔꯒ ꯆꯥꯕꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯑꯅꯤ ꯁꯨꯔꯕꯅꯤꯅ ꯑꯁꯤꯗ ꯂꯩꯔꯤꯕ ꯈꯨꯜ ꯑꯁꯤꯗ ꯆꯪꯂꯒ ꯍꯦꯛꯇ ꯅꯤꯔꯨꯔꯁꯤ ꯄꯥꯔꯤꯇꯣꯟꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯥꯒꯤ ꯅꯨꯄꯤꯗꯨ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯃꯍꯥꯛꯅ ꯅꯨꯡꯉꯥꯏꯇꯕꯗꯨ ꯐꯥꯖꯤꯟꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ ꯆꯠꯂꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯈꯨꯜ ꯑꯗꯨ ꯇꯝꯅ ꯆꯪꯂꯛꯂꯤ ꯈꯨꯜ ꯑꯗꯨ ꯌꯧꯔꯕꯗ ꯃꯈꯣꯏ ꯑꯅꯤꯅ ꯈꯨꯜ ꯑꯗꯨꯒꯤ ꯃꯇꯥꯏ ꯏꯊꯪ ꯊꯪꯅ ꯂꯩꯔꯤꯕ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯗ ꯆꯪꯂꯝꯃꯤ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯗ ꯍꯅꯨꯕ ꯑꯃꯒ ꯃꯁꯨꯅꯨꯄꯥ ꯑꯃꯒ ꯂꯩꯔꯝꯃꯤ ꯄꯥꯔꯤꯇꯣꯟ ꯃꯥꯒꯤ ꯅꯨꯄꯤ ꯃꯤꯇꯥꯡꯕꯤ ꯑꯗꯨꯒ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯍꯅꯨꯕꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯪꯂꯛꯏ ꯏꯕꯨꯡꯉꯣ ꯅꯈꯣꯏꯕꯨ ꯀꯅꯥꯅꯣ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ ꯄꯥꯔꯤꯇꯣꯟꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ ꯑꯕꯣ ꯑꯩꯈꯣꯏ ꯑꯅꯤ ꯊꯪꯅꯕ ꯂꯩꯕꯥꯛ ꯑꯁꯤꯗꯒꯤ ꯂꯥꯛꯄꯅꯤ ꯆꯥꯛ ꯂꯥꯝꯕꯅꯁꯨ ꯂꯣꯏꯔꯦ ꯆꯥꯅꯅꯕꯁꯨ ꯀꯩꯝꯇ ꯂꯩꯇꯦ ꯑꯗꯨꯅ ꯑꯕꯣꯛꯀꯤ ꯃꯅꯥꯛꯇ ꯆꯥꯅꯅꯕ ꯈꯔ ꯄꯤꯌꯨ ꯍꯥꯏꯒꯦꯅ ꯆꯪꯉꯛꯄꯅꯤ ꯄꯥꯔꯤꯇꯣꯟꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯍꯅꯨꯕꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ ꯀꯔꯤꯅꯣꯅꯦ ꯃꯥꯅ ꯍꯥꯏꯔꯤꯁꯤꯕꯣ ꯃꯁꯛ ꯃꯇꯧꯅ ꯐꯖꯔꯤꯕ ꯆꯨꯡ ꯐꯤꯔꯥꯜꯅ ꯆꯥꯔꯤꯕ ꯁꯦꯠꯂꯤ ꯆꯥꯔꯤꯕꯁꯤꯡ ꯑꯁꯤꯒ ꯍꯥꯏꯔꯨꯔꯕꯗꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯃꯁꯨ ꯃꯥꯜꯂꯤ ꯑꯁꯤ ꯈꯟꯗꯨꯅ ꯍꯅꯨꯕꯤ ꯑꯗꯨꯅ ꯄꯥꯔꯤꯇꯣꯟꯗ ꯑꯁꯨꯝꯅ ꯍꯪꯂꯛꯏ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯀꯅꯥꯅꯣ ꯑꯕꯣꯛꯇ ꯁꯦꯡꯅ ꯑꯃꯨꯛꯇ ꯍꯥꯏꯌꯨ ꯍꯅꯨꯕꯤ ꯑꯗꯨꯅ ꯑꯗꯨꯝꯅ ꯍꯪꯂꯛꯄ ꯑꯗꯨꯗꯗꯤ ꯄꯥꯔꯤꯇꯣꯟꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯕꯣ ꯑꯩ ꯂꯩꯊꯥ ꯂꯩꯄꯥꯛꯀꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥꯅꯤ ꯃꯤꯡꯅ ꯄꯥꯔꯤꯇꯣꯟ ꯀꯧꯏ ꯑꯩꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯅꯨꯄꯤ ꯑꯁꯦ ꯑꯩꯒꯤ ꯅꯨꯄꯤꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯥꯔꯤꯇꯣꯟꯅ ꯍꯅꯨꯕꯤ ꯑꯗꯨꯗ ꯃꯥꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯗꯨꯅ ꯈꯪꯍꯜꯂꯝꯃꯤ ꯋꯥꯔꯤꯗꯨ ꯈꯪꯂꯕ ꯃꯇꯨꯡꯗ ꯍꯅꯨꯕꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯑꯕꯣꯛꯀꯤꯗꯤ ꯑꯊꯣꯡꯕ ꯆꯥꯛ ꯏꯟꯁꯥꯡꯗꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯑꯗꯨꯅꯅꯦ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕꯗ ꯆꯪꯕ ꯄꯣꯠ ꯆꯩ ꯈꯔꯗꯣ ꯑꯕꯣꯛ ꯄꯤꯔꯒꯦ ꯑꯗꯨꯒꯅꯦ ꯅꯈꯣꯏ ꯑꯅꯤ ꯊꯣꯡꯂꯒ ꯆꯥꯔꯨꯔꯣꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯅꯨꯕꯤ ꯑꯗꯨꯅ ꯆꯦꯡ ꯈꯔ ꯏꯟꯁꯥꯡ ꯅꯥꯄꯤ ꯈꯔ ꯑꯗꯨꯒ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕꯗ ꯁꯤꯖꯤꯟꯅꯅꯕ ꯄꯥꯇ꯭ꯔ ꯈꯔꯒ ꯄꯤꯔꯝꯃꯤ ꯄꯣꯠꯂꯝꯁꯤꯡꯗꯨ ꯂꯧꯔꯕ ꯃꯇꯨꯡꯗ ꯄꯥꯔꯤꯇꯣꯟꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯕꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯥꯔꯤꯇꯣꯟꯒ ꯃꯥꯒꯤ ꯅꯨꯄꯤꯒ ꯈꯨꯜ ꯑꯗꯨꯗꯒꯤ ꯊꯣꯔꯛꯇꯨꯅ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ ꯈꯔ ꯁꯨꯝ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯄꯥꯔꯤꯇꯣꯟꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨ ꯎꯈꯥ ꯑꯃꯗ ꯐꯝꯍꯜꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯎꯈꯥ ꯑꯗꯨꯒꯤ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯁꯤꯡ ꯃꯇꯦꯛ ꯃꯔꯥ ꯈꯔ ꯊꯤꯗꯨꯅ ꯃꯩ ꯍꯧꯒꯠꯂꯕ ꯃꯇꯨꯡꯗ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯂꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕ ꯂꯣꯏꯔꯗꯨꯅ ꯄꯥꯔꯤꯇꯣꯟꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯍꯥꯟꯅ ꯆꯥꯛ ꯄꯤꯖꯔꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛ ꯃꯥꯁꯨ ꯆꯥꯔꯝꯃꯤ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯄꯥꯔꯤꯇꯣꯟꯒꯤ ꯅꯨꯄꯤꯗꯤ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯏ ꯑꯗꯨꯒ ꯄꯥꯔꯤꯇꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯔꯥꯖꯀꯨꯃꯥꯔ
ꯅꯪꯅ ꯃꯤꯇꯥꯡꯕꯤ ꯑꯩꯒ ꯂꯨꯍꯣꯡꯂꯒ ꯅꯪꯒꯤ ꯄꯨꯟꯁꯤ ꯑꯁꯤꯕꯨ ꯃꯥꯡꯍꯜꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯄꯨꯝꯅꯃꯛ ꯑꯁꯦ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯂꯥꯏꯕꯛꯇ ꯇꯝꯂꯝꯂꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯃꯤꯠ ꯑꯩꯅ ꯑꯣꯏꯔꯕꯅꯤ꯫ ꯑꯩꯅ ꯅꯪꯕꯨ ꯂꯝꯖꯤꯡꯂꯗꯕꯅꯤ꯫ ꯄꯥꯔꯤꯇꯣꯟꯒꯤ ꯄꯥꯎꯈꯨꯝꯗꯨ ꯇꯥꯕꯗ ꯃꯥꯒꯤ ꯅꯨꯄꯤꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯦꯟꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯄꯥꯔꯤꯇꯣꯟꯒ ꯃꯥꯒꯤ ꯅꯨꯄꯤꯒ ꯃꯈꯣꯏ ꯑꯅꯤ ꯆꯦꯡ ꯑꯃꯗꯤ ꯏꯟꯁꯥꯡ ꯅꯥꯄꯤ ꯈꯔ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯌꯨꯝ ꯑꯃꯗ ꯑꯃꯨꯛ ꯆꯪꯂꯛꯂꯝꯃꯤ꯫ ꯄꯥꯔꯤꯇꯣꯟꯅ ꯃꯥꯒꯤ ꯅꯨꯄꯤ ꯃꯤꯇꯥꯡꯕꯤ ꯑꯗꯨ ꯃꯈꯨꯠ ꯁꯝꯗꯨꯅ ꯄꯨꯔꯛꯄꯗꯨ ꯎꯕꯗ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯅꯨꯄꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯪꯂꯛꯏ, "ꯏꯕꯨꯡꯉꯣ, ꯅꯈꯣꯏꯕꯨ ꯀꯅꯥꯅꯣ? ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ?" "ꯏꯅꯦ, ꯑꯩ ꯂꯩꯊꯥ ꯂꯩꯄꯥꯛꯀꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥꯅꯤ꯫ ꯅꯨꯄꯤ ꯑꯁꯤꯅ ꯑꯩꯒꯤ ꯅꯨꯄꯤꯅꯤ." ꯑꯁꯤ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯄꯥꯔꯤꯇꯣꯟꯅ ꯅꯨꯄꯤ ꯑꯗꯨꯗꯁꯨ ꯃꯈꯣꯏꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯂꯝꯃꯤ꯫ ꯋꯥꯔꯤꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯅꯨꯄꯤ ꯑꯗꯨꯅ ꯏꯃꯨꯡꯗ ꯆꯪꯂꯒ ꯆꯦꯡ ꯈꯔ, ꯏꯟꯁꯥꯡ ナピꯈꯔꯒ ꯂꯧꯊꯣꯛꯂꯛꯇꯨꯅ ꯄꯥꯔꯤꯇꯣꯟꯗ ꯄꯤꯔꯝꯃꯤ꯫ ꯆꯦꯡ ꯈꯔꯒ ꯏꯟꯁꯥꯡ ナピꯈꯔꯒ ꯑꯗꯨ ꯄꯤꯔꯕ ꯃꯇꯨꯡꯗ ꯅꯨꯄꯤ ꯑꯗꯨꯅ ꯄꯥꯔꯤꯇꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯅꯪꯅ ꯃꯤꯇꯥꯡꯕꯤ ꯅꯨꯄꯤ ꯑꯁꯤ ꯂꯧꯔꯒ ꯅꯄꯨꯟꯁꯤ ꯃꯥꯡꯍꯜꯂꯤꯕ ꯑꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯅꯨꯄꯤ ꯑꯃ ꯂꯧꯔꯒ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯌꯥꯗꯕ꯭ꯔꯣ?" "ꯏꯅꯦ, ꯃꯍꯥꯛꯁꯦ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯇꯝꯂꯝꯂꯕ ꯑꯩꯒꯤ ꯅꯨꯄꯤꯅꯤ꯫ ꯃꯥꯅ ꯐꯅ ꯃꯤꯇꯥꯡꯕꯤ ꯑꯣꯏꯔꯕꯁꯨ ꯑꯩꯅ ꯃꯥꯕꯨ ꯄꯨꯟꯁꯤꯒꯤ ꯊꯥꯗꯣꯛꯂꯣꯏ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯄꯥꯔꯤꯇꯣꯟꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨ ꯃꯈꯨꯠ ꯁꯝꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯂꯩꯐꯝ ꯑꯣꯏꯔꯤꯕ ꯎꯈꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ꯫ ꯎꯈꯥꯗꯨ ꯌꯧꯔꯕꯗ ꯄꯥꯔꯤꯇꯣꯟꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯆꯦꯡꯒ ꯏꯟꯁꯥꯡ ꯅꯥꯄꯤꯒꯁꯦ ꯍꯧꯖꯤꯛ ꯈꯔ ꯊꯣꯡꯂꯁꯤ, ꯈꯔ ꯑꯃꯅ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯒꯤ ꯈꯥꯛꯂꯁꯤ." ꯃꯥꯒꯤ ꯅꯨꯄꯤꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯄꯥꯔꯤꯇꯣꯟꯅ ꯆꯥꯛ ꯏꯟꯁꯥꯡ ꯑꯗꯨ ꯌꯥꯝꯗꯅ ꯈꯔ ꯈꯛꯇꯃꯛ ꯊꯣꯡꯂꯝꯃꯤ, ꯑꯗꯨꯒ ꯆꯦꯡ ꯈꯔꯒ ꯏꯟꯁꯥꯡ ꯅꯥꯄꯤ ꯈꯔꯒꯅ ꯅꯨꯃꯤꯗꯥꯡꯒꯤ ꯈꯥꯛꯇꯨꯅ ꯊꯝꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯆꯥꯛ ꯏꯟꯁꯥꯡꯁꯨ ꯊꯣꯡꯕ ꯂꯣꯏꯔꯗꯨꯅ ꯄꯥꯔꯤꯇꯣꯟꯅ ꯆꯥꯛ ꯏꯟꯁꯥꯡ ꯑꯗꯨ ꯊꯤꯗꯣꯛꯂꯒ ꯃꯥꯒꯤ ꯅꯨꯄꯤꯒ ꯃꯈꯣꯏ ꯑꯅꯤ ꯆꯥꯅꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯆꯥꯛ ꯑꯗꯨ ꯍꯦꯛ ꯆꯥꯒꯦ ꯇꯧꯕꯒ ꯂꯥꯏꯅꯤꯡꯕ ꯑꯍꯜ ꯑꯃ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯑꯩꯁꯦ ꯆꯥꯛ ꯆꯥꯔꯛꯇꯕ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯁꯨꯔꯦ꯫ ꯆꯥꯛꯁꯨ ꯂꯥꯝꯕꯅ ꯂꯣꯏꯔꯦ꯫ ꯅꯣꯏꯒꯤ ꯆꯥꯛꯁꯦ ꯑꯩ ꯈꯔ ꯆꯥꯖꯒꯦꯕ." ꯑꯍꯜ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯄꯥꯔꯤꯇꯣꯟꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯄꯥꯔꯤꯇꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯑꯍꯜ ꯑꯁꯦ ꯆꯥꯛꯁꯨ ꯂꯥꯝꯕꯅ ꯂꯣꯏꯔꯦ ꯍꯥꯏꯔꯕꯅꯤꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯆꯥꯛ ꯑꯁꯦ ꯑꯍꯜ ꯑꯁꯤꯗ ꯄꯤꯖꯈ꯭ꯔꯁꯤ, ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯅꯤ ꯍꯣꯔꯦꯟ ꯑꯣꯏꯅ ꯆꯥꯔꯁꯤ." ꯄꯥꯔꯤꯇꯣꯟꯁꯨ ꯌꯥꯔꯗꯨꯅ "ꯍꯣꯏ ꯍꯣꯏ, ꯄꯤꯖꯔꯁꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯥꯔꯤꯇꯣꯟꯅ ꯑꯍꯜ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯆꯥꯛ ꯏꯟꯁꯥꯡ ꯑꯗꯨ ꯄꯤꯖꯔꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯁꯨ ꯄꯥꯔꯤꯇꯣꯟꯅ ꯄꯤꯖꯕ ꯆꯥꯛ ꯏꯟꯁꯥꯡ ꯑꯗꯨ ꯍꯔꯥꯎꯅ ꯃꯕꯨꯛ ꯊꯟꯅ ꯐꯖꯅ ಚಾಥꯣꯛꯂꯤ꯫ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯑꯍꯜ ꯑꯗꯨꯅ ꯄꯥꯔꯤꯇꯣꯟꯒ ꯃꯥꯒꯤ ꯅꯨꯄꯤꯒꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯏꯕꯦꯝꯃ, ꯅꯈꯣꯏ ꯑꯅꯤꯅ ꯑꯩꯕꯨ ꯄꯨꯛ ꯊꯟꯅꯁꯨ ꯄꯤꯖꯕꯤꯔꯤ꯫ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ꯫ ꯑꯗꯨꯗꯤ ꯑꯩꯁꯨ ꯆꯠꯂꯒꯦ꯫ ꯅꯈꯣꯏ ꯑꯅꯤ ꯃꯪꯒꯣꯜ ꯑꯣꯏꯌꯨꯀꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯍꯜ ꯑꯗꯨꯅ ꯃꯍꯥꯛꯅ ꯄꯨꯔꯛꯄ ꯏꯁꯤꯡ ꯈꯔꯗꯨ ꯄꯥꯔꯤꯇꯣꯟꯒꯤ ꯅꯨꯄꯤ ꯑꯗꯨꯗ ꯈꯤꯛꯆꯤꯟꯕꯤꯔꯝꯂꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯉꯛꯄꯒꯤ ꯃꯇꯧꯅꯤ ꯏꯁꯤꯡ ꯑꯗꯨ ꯍꯦꯛ ꯈꯤꯛꯄꯒ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯄꯥꯔꯤꯇꯣꯟꯒꯤ ꯅꯨꯄꯤ ꯃꯃꯤꯠ ꯇꯥꯡꯕꯤ ꯑꯗꯨ ꯈꯨꯗꯛ ꯑꯗꯨꯗ ꯃꯃꯤꯠ ꯎꯔꯛꯂꯝꯃꯤ꯫ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯄꯥꯔꯤꯇꯣꯟꯒꯤ ꯅꯨꯄꯤ ꯑꯗꯨ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ꯫ "ꯔꯥꯖꯀꯨꯃꯥꯔ, ꯑꯩ ꯃꯤꯠ ꯎꯔꯦ ꯑꯩ." ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯄꯥꯔꯤꯇꯣꯟꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ, ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯅꯪꯒꯤ ꯃꯤꯠꯇꯣ ꯍꯧꯖꯤꯛꯀꯤ ꯑꯍꯜ ꯑꯗꯨꯅ ꯎꯍꯟꯕꯤꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯩꯈꯣꯏ ꯑꯍꯜ ꯑꯗꯨꯗ ꯊꯥꯒꯠ ꯋꯥꯍꯩ ꯍꯥꯏꯔꯨꯁꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯥꯔꯤꯇꯣꯟꯒ ꯃꯥꯒꯤ ꯅꯨꯄꯤꯒ ꯑꯍꯜ ꯑꯗꯨ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯏꯀꯥꯟ ꯀꯥꯟꯅꯗꯕ ꯃꯇꯝ ꯑꯣꯏꯔꯕꯁꯨ ꯑꯍꯜ ꯑꯗꯨꯗꯤ ꯊꯤꯕ ꯐꯪꯂꯝꯗꯦ꯫ ꯑꯍꯜ ꯑꯗꯨ ꯊꯤꯕ ꯐꯪꯗ꯭ꯔꯕ ꯑꯗꯨꯗꯗꯤ ꯃꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯉꯁꯥꯏ ꯃꯈꯣꯏꯅ ꯂꯩꯔꯝꯕ ꯃꯐꯝ ꯑꯗꯨꯗ ꯍꯜꯂꯛꯂꯤ꯫ ꯃꯐꯝ ꯑꯗꯨ ꯌꯧꯔꯕꯗ ꯄꯥꯔꯤꯇꯣꯟꯒꯤ ꯅꯨꯄꯤꯅ ꯄꯥꯔꯤꯇꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝ ꯑꯁꯦ ꯑꯩ ꯃꯤꯠ ꯎꯗꯅ ꯂꯥꯛꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯪꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯔꯨꯕꯗꯒꯤ ꯑꯩꯒꯤ ꯃꯤꯠꯁꯦ ꯇꯥꯏꯕꯪꯒꯤ ꯐꯖꯕ ꯄꯨꯝꯅꯃꯛ ꯎꯕ ꯐꯪꯖꯔꯦ." ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯄꯥꯔꯤꯇꯣꯟꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, "ꯄꯨꯝꯅꯃꯛ ꯑꯁꯦ ꯂꯥꯏꯕꯛꯇ ꯇꯝꯂꯝꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯣ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯆꯥꯅꯅꯕ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯈꯤꯒꯦ." ꯄꯥꯔꯤꯇꯣꯟꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯍꯧꯖꯤꯛꯇꯤ ꯑꯩ ꯃꯤꯠ ꯎꯔꯁꯤꯗꯤ ꯆꯥꯛ ꯏꯟꯁꯥꯡꯗꯣ ꯑꯩꯅ ꯊꯣꯡꯂꯗꯕꯅꯤ." "ꯑꯦ, ꯅꯪꯕꯨ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕ ꯍꯩꯒꯗ꯭ꯔꯣ? ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯇꯧꯔꯒ ꯍꯩꯔꯛꯀꯗꯕ ꯉꯥꯛꯇꯅꯤ꯫ ꯅꯪꯕꯨ ꯍꯥꯟꯅ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯉꯛꯄ꯭ꯔꯣ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯥꯔꯤꯇꯣꯟꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯆꯥꯅꯅꯕ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯂꯝꯃꯤ꯫
Ngaihak leiraga chak insang adu thongba loiraduna makhoi ani chak chathokle. Asi haiduna Paritongi nupina makhoi anina chananaba chak insang thonglammi. Ngaihak leiraga chak insang adu thongba loiraduna makhoi ani chak chathokle. Chak chaba loiraduna Paritona magi nupida onsinduna asumna hairei. Aigi maramdadi nangna loina khanglamlagani. Ado aidi nangi maramda kemta khangde. Naming phawba khangde. Nangi maramdasu khara hayudana. Paritongi nupido sor amuktang sangna hontoklaga asumna khumlei. Aise Chingkhule baki ningthau khabagi amata pokjabi machanupini. Aigi mingna Changlei makawe. Imadi aina yamna piklingi matamda laikhidre. Ima laikhidraba matungda aisu layong khangdaba laina ama naraktuna aigi mit ase ukhidabani. Aina mit ukhidaba matam maduda aigi ipada yamna nungaikhide. Aina laisabi pharaklaba matamda aigi ipana aiga luhongnaba haiduna bor koi thiki. Adubu aina mitangbi oirubana aigi bor phangkhide. Matamduda aigi ipado mathwai yamna nungaikhide. Nongmadi ipana ibu lai khurumba chasi haiduna laifam amada pubiki. Mafam ado mi yamna chinbana ipaga aiga lamangna khibani. Ipanasu aibu thiramgani. Aisu ipabu thijaki. Adubu phangkhidre. Numit adudagini aina chaknibi oina hinglakliba ase. Aduga nang amuk thengnariba asene. Paritona magi nupigi wadu taraba matungda asumna hairei. Phari haukrabadi haukre. Ado aikhoi ani Chingkhulebakta chatlase. Paritongi wadu tabada Changleima harauna asumna khumlei. Asengbaira adudi aikhoi ani hojingmak hekta chatlase. Hoi chatlase. Asi haiduna Paritona magi nupi Changleimagado Chingkhulebak tamna laklammi. Chingkhulebak yaurabada Paritona Changleimada asumna hairei. Changleima hojingmaki oinadi aikhoi ani konung changkiroise. Kaigino haisiba aishu aigi angamba kharadi honakhige. Paritongi wadu tabada Changleimana asumna hairei. Adudi aikhoi anidi kadaida karamna leigadoriba. Mafam asida migi yumama wairaga leirase. Aduga ai konungda chatlaga nangi ipada thabak ama piyu haijaruge. Changleimasu Paritongi wadu yaraduna asumna khumlei. Hoi nangna phagani khanbada adum tawro. Ado lebaksigi miyoisingna nangbu masak khangloidra. Aidi mitangbanina ipana konungdagi hentokhande aduna khangwe. Phare adudi aikhoi anigi leifamda hana thirurase. Hoi asi haiduna Paritonga Changleimagado yumamada changsinduna makhoigi leifam pibinaba haijarammi. Yumbu adunasu makhoina phajana haijaba aduda yaraduna makhoigi leifam ka ama pibirammi. Makhoigi leifam phanglabada Paritona Changleimada asumna hairei. Changleima ai hojumang nangi ipagi konungda chatlaga aigi thabak ama piyu haijaruge. Changleimasu yaraduna hoi haiduna khumlammi asumna Paritondu Chingkhulebaki konung tamna lagle. Konung yaurabada Paritona ningthau khabagi manakta changsinduna mahakku thabak ama pibinaba haijarammi. Paritongi masak matau phajaba chung phiral chaba matau adu ubada ningthau khabadu mahakki machanupi Changleimagi damakta luhongnaba bor thikiba adu ningsinglaktuna munglanamada tauduna Paritonbu ngaihak yengduna leirammi. Ngaihak leiraba matungda ningthau khabana Paritonda asumna hairei. Ibungo nang aigi tumpham ka asigi thongakba oiro. Nahakna aina numidang tumlingai matamda aibu ngak sengadabani. Ningthaugi wadu tabada Pariton yamna harauna asumna hairei. Phagani ningthau. Iningthauna aigi thabak ama pibibase ai yamna nungaijare. Ai horendagidi hekta lakjarage. Asi haiduna Pariton yamna harauna Changleimagi manak tamna laklammi. Changleimagi manak yaubada Paritona wari pumba tamlammi. Changleima nangi ipa ningthaudo yamna phai. Mahakna ibu magi kagi thongakba oinanaba hairei. Aina horendagi hekta laklagi haikrabani. Changleimasu Paritongi wadu tabada harauje numidangi matamni. Paritona Changleimabu cheksinna leinanaba hairamlaba matungda mahak konung tamna lakle. Konungda yaurabada ningthauna Paritonda thangsang ama paiduna amuksu ngak senaba hairame. Paritona thangsang adu pairaga ningthaugi kaigi thong manakta leptuna ningthaubu ngakle. Ningthau khabadi Paritonbu adumak yengduna leirame.
Ngayhak leiraga ningthau khabado Paritongi manakta changsilaktuna Paritonda mapi ira chena yenglamlaga asumna hairei. Ibungo, nangbu uraga aine aigi ichanupido yamna ningsinglai. Pariton khangdaba saduna asumna hairei. Iningthaugi ichanupi hairisibo kanano madi kadaida leibage. Paritongi wahang aduda ningthauna wari pumba lirei. Pariton thangsangdu pairaga ningthaugi kaigi thong manak aduda leptuna ningthaubu ngak seli. Ningthau khabadi Paritonbu adumang khingduna leirami. Ngayhak leiraga ningthau khabado Paritongi manakta changsilaktuna Paritonda mapi ira chena yenglaga asumna hairei. Ibungo, nangbu uraga aine aigi ichanupido yamna ningsinglai. Aina luhongba yamna kuirabagi matungda ichanupi ama yamna tangna phangjaki. Mahakpu phangjabada aigi nupi Maharaniga aikhoi ani yamna haraujaki. Adubu aigi nupi Maharani ado ikui kuidana ichanupi apipido hondoklamlaga taibangpal thadoki. Mama lekhidraba matungda khara leiraga ichanupi busu layong khangdaba laina amana naraktuna mamit ukhide. Ichanupina leisabi pharaklaba matungda ichabu punchi chupa senabigadabani haiduna aina ichagidamak bor ama koithi thiki adubu phangkide. Nongma aina ichado lai khurumba pubikibani adubu mafamada mi yamna chinbana khanghodana ichaga iga mangnaki. Aina phana ichabu thirabasu ichadi phangkidre. Ichado hojik hingamkigadra siramladra haiba ai khangde. Asi haiduna ningthau adu kablai aduga sumna amu makha tarai. Matam aduda nang laplamlabdi aigi ichado nangga soidana luhonglamgani. Asi haiduna ningthaudu machabu ningsingduna hik launa kaplammi. Ningthaugi mataudu ubada Paritona sumna hairei. Iningthaugi ichanupida soidana hinglamkigani. Mahak nongmadi iningthaugi manakta soidana lakani. Asi haiduna Paritona ningthaugu thinjinbiduna tumhalammi. Asumna namitu haukre mathang numikki ayuk anganbani. Pariton konungdagi halakle aduga changlaimada asumna hairei. Changlaima, nangi ipa ningthauna nangbu yam ningsinghawi. Asi haiduna Paritona nungthang adugi wari pumba changlaimada tamlammi. Warido taraba matungda changlaima mapi ira chenduna Paritonda asumna hairei. Aibu hujuma aigi ipagi manakta pubiyo. Aikhoi ani ipa ningthaugi manakta leirurase. Changlaima, nangi ipa uningbada aisu khangi. Adubu nangi ipana aina tawriba thabak asida penbiba mikubada adu phawbudi ngaikisi. Paritona adumna hairabada changlaimanasu yarammi. Asumna chahi khara haukhre. Hojikti Paritonga changlaimaga makhoi anigi machanupa amasu phangjaraduna makhoi araiba khara aduna ingna chikna nungaina leirammi. Somdana leitha lebaktu thangnaba lepakna lan tasilaktuna tha ani chupna lan soknarammi. Tha ani chupna lan soknaraba matungda thangnaba leibak na ngamduna leitha leibak adubu khudum chansilakle. Ningthau Sanayaimagi machanupa ahal pari hanso thangnaba leibak na phajinduna thamkhre. Jaireksida ningthau Sanayaimadu yeknabagi makhuta takrabadi khanduna mahak konungdagi masak lolaga chenthoraklammi. Konungdagi chenthoraklaba matungda chaningai thakningai leitraduna mahak numit adudagi masak lolaga chakniba oiduna mapunsi lelammi. Somdana Pariton adu chingkhu lebakta ningthau khabagi kagi thongakpa oiduna adumak ingna chikna leiri. Nongmadi Paritona ningthau khaba senaduna leiringai tanja asida angang nupi ama kablai. Nupi aduna kapado ningthau khaba su tarammi. Ningthau khabana Paritonda asumna hairei. Pariton, athengba ahingda kabliba nupi asi kanano haibadi amukta yenglu chotana. Hoi ningthau. Asi haiduna Pariton magi thangsangdu satoktuna athengba ahing aduda karisu khandana kabliba nupi adugi maikei tamna chatkirami. Ningthau khabasu Paritongi mathauna adu khangnatuna Paritongi matungda tumina inaduna laklammi. Kharasum laklaba matungda miyai chalabi nupi ama kaptuna leirami. Madu ubada Paritona nupi adugi manakta changsinduna asumna hanglammi. Ima, kaigino imana thengmada kablisiba. Nupi aduna asumna khumlai. Ibunga, nangonda hairuduna kaidawni. Nangna karisu tawba ngamgodaba natte. Nupidugi wadu taraga Paritona amu asumna hairei. Ima,
ꯑꯩꯁꯦ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯁꯦꯟꯅꯔꯤꯕ ꯃꯅꯥꯏꯅꯤ, ꯑꯗꯨꯕꯨ ꯂꯩꯀꯥꯏ ꯑꯁꯤꯗ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯕꯁꯦ ꯑꯩꯁꯨ ꯈꯪꯕ ꯃꯊꯧ ꯇꯥꯏ, ꯑꯗꯨꯅꯅꯤ ꯑꯩꯅ ꯍꯪꯖꯔꯤꯕꯁꯦ꯫ ꯅꯨꯄꯤꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯄꯥꯔꯤꯇꯣꯟ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯃꯥ, ꯑꯩꯁꯦ ꯂꯩꯕꯥꯛꯁꯤꯒꯤ ꯅꯤꯡꯊꯧ ꯁꯦꯟꯅꯔꯤꯕ ꯃꯅꯥꯏꯅꯤ, ꯑꯗꯨꯅ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯕꯁꯦ ꯑꯩꯁꯨ ꯈꯪꯕ ꯃꯊꯧ ꯇꯥꯏ, ꯑꯗꯨꯅꯅꯤ ꯑꯩꯅ ꯍꯪꯖꯔꯤꯕꯁꯦ꯫ ꯅꯨꯄꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, ꯏꯕꯨꯡꯉꯣ, ꯑꯩꯈꯣꯏꯒꯤꯗꯤ ꯏꯅꯤꯡꯊꯧꯁꯦ ꯌꯥꯝꯅ ꯐꯕꯅꯤ꯫ ꯏꯅꯤꯡꯊꯧꯅ ꯂꯩꯕꯥꯛ ꯑꯁꯦ ꯐꯖꯅ ꯉꯥꯛ ꯁꯦꯟꯕꯤꯕꯒꯤ ꯄ꯭ꯔꯖꯥꯁꯤꯡꯅ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯍꯌꯦꯡꯒꯤ ꯃꯊꯪ ꯅꯨꯃꯤꯠ ꯑꯁꯤꯗ ꯅꯤꯡꯊꯧꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯑꯣꯏꯔꯒꯅꯤ ꯍꯥꯏꯗꯨꯅ ꯇꯥꯏꯕꯪ ꯃꯄꯨꯅ ꯇꯥꯛꯄꯤꯔꯛꯏ, ꯑꯗꯨꯅꯅꯤ ꯑꯩꯅ ꯀꯞꯂꯤꯕꯁꯦ꯫ ꯅꯨꯄꯤꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯄꯥꯔꯤꯇꯣꯟ ꯉꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯑꯗꯨ ꯃꯇꯧ ꯀꯔꯝꯅ ꯈꯪꯉꯤꯕ ꯏꯃꯥ? ꯏꯕꯨꯡꯉꯣ, ꯑꯩꯁꯦ ꯇꯥꯏꯕꯪ ꯃꯄꯨꯒꯤ ꯄꯥꯎꯖꯦꯜ ꯆꯦꯟꯕꯤ ꯅꯨꯄꯤꯅꯤ꯫ ꯑꯣ ꯏꯃꯥ, ꯏꯅꯤꯡꯊꯧ ꯀꯟꯅꯅꯕ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯔꯔꯣꯏꯗ꯭ꯔꯥ? ꯅꯨꯄꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, ꯏꯕꯨꯡꯉꯣ, ꯎꯄꯥꯏ ꯑꯅꯤꯗꯤ ꯂꯩ꯫ ꯑꯍꯥꯟꯕ ꯎꯄꯥꯏꯅꯤ ꯏꯅꯤꯡꯊꯧꯒꯤ ꯃꯆꯥ ꯅꯠꯇ꯭ꯔꯒ ꯃꯁꯨ ꯑꯃ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯅꯣꯡꯄꯣꯛ ꯊꯪꯕꯗ ꯆꯦꯜꯂꯤꯕ ꯏꯔꯩ ꯈꯟꯕ ꯇꯨꯔꯦꯜ ꯑꯁꯤꯗ ꯅꯤꯡꯊꯧꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯎꯁꯤꯟ ꯇꯧꯕ꯫ ꯑꯗꯨꯒ ꯎꯄꯥꯏ ꯑꯃꯅ ꯂꯩꯄꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯎꯁꯤꯟ ꯇꯧꯕ, ꯃꯁꯤꯅꯤ꯫ ꯑꯗꯨꯕꯨ ꯏꯅꯤꯡꯊꯧꯒꯤꯗꯤ ꯃꯆꯥ ꯃꯁꯨ ꯑꯃꯠꯇ ꯂꯩꯇ꯭ꯔꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕꯗꯨ ꯅꯤꯡꯊꯧ ꯈꯥꯕꯁꯨ ꯂꯣꯏꯅ ꯇꯥꯔꯝꯃꯤ꯫ ꯄꯥꯔꯤꯇꯣꯟꯅ ꯅꯨꯄꯤ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯃꯥ, ꯅꯪ ꯀꯩꯝꯇ ꯋꯥꯒꯅꯨ, ꯑꯩꯅ ꯏꯅꯤꯡꯊꯧꯕꯨ ꯁꯣꯏꯗꯅ ꯀꯟꯒꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯄꯥꯔꯤꯇꯣꯟꯗꯣ ꯑꯊꯦꯡꯕ ꯑꯍꯤꯡꯗ ꯆꯪꯂꯩꯃꯒꯤ ꯃꯅꯥꯛꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯈꯥꯕꯁꯨ ꯄꯥꯔꯤꯇꯣꯟꯅ ꯇꯧꯒꯗꯧꯔꯤꯕꯗꯨ ꯀꯔꯤꯅꯣ ꯈꯪꯅꯤꯡꯕꯅ ꯄꯥꯔꯤꯇꯣꯟꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯆꯪꯂꯩꯃꯒꯤ ꯃꯅꯥꯛ ꯌꯧꯔꯕꯗ ꯄꯥꯔꯤꯇꯣꯟꯅ ꯊꯣꯡ ꯊꯤꯟꯗꯨꯅ ꯊꯣꯡ ꯍꯥꯡꯗꯣꯛꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯈꯥꯕꯁꯨ ꯄꯥꯔꯤꯇꯣꯟꯒꯤ ꯃꯔꯨꯝ ꯑꯃꯗ ꯆꯪꯁꯤꯟꯗꯨꯅ ꯂꯦꯞꯂꯒ ꯂꯩꯔꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯪꯂꯩꯃ ꯊꯣꯔꯛꯇꯨꯅ ꯊꯣꯡ ꯍꯥꯡꯇꯣꯔꯛꯂꯝꯃꯤ꯫ ꯆꯪꯂꯩꯃ ꯎꯕꯗ ꯃꯄꯥ ꯅꯤꯡꯊꯧꯗꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯆꯪꯂꯩꯃꯅ ꯄꯥꯔꯤꯇꯣꯟꯗ ꯑꯁꯨꯝꯅ ꯍꯪꯂꯛꯏ, ꯀꯩꯒꯤꯅꯣ ꯅꯪꯅ ꯍꯧꯖꯤꯛ ꯂꯥꯛꯏꯁꯤꯕꯣ? ꯏꯄꯥ ꯅꯤꯡꯊꯧꯗꯤ ꯀꯅꯥꯅ ꯁꯦꯟꯅꯍꯧꯕꯒꯦ? ꯄꯥꯔꯤꯇꯣꯟ ꯆꯪꯂꯩꯃꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯆꯪꯂꯩꯃ, ꯍꯌꯦꯡꯒꯤ ꯃꯊꯪ ꯍꯥꯡꯆꯤꯠꯁꯦ ꯅꯪꯒꯤ ꯏꯄꯥꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯑꯣꯏꯔꯒꯅꯤ ꯍꯥꯏ꯫ ꯑꯗꯣ ꯑꯩꯈꯣꯏ ꯑꯅꯤ ꯅꯠꯇꯅ ꯅꯪꯒꯤ ꯏꯄꯥꯕꯨ ꯀꯟꯕꯤꯅꯕ ꯀꯅꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯄꯥꯔꯤꯇꯣꯟꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯆꯪꯂꯩꯃ ꯉꯛꯄꯒ ꯂꯣꯏꯅꯅ ꯅꯨꯡꯉꯥꯏꯇꯕ ꯁꯨꯝ ꯍꯦꯟꯒꯠꯂꯛꯏ꯫ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯨꯕꯣ? ꯑꯗꯣ ꯑꯩꯒꯤ ꯏꯄꯥꯗꯣ ꯑꯩꯈꯣꯏꯅ ꯃꯇꯧ ꯀꯔꯝꯅ ꯀꯟꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯌꯨ꯫ ꯂꯥꯛꯑꯣ, ꯏꯄꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯁꯤ꯫ ꯉꯥꯏꯈꯣ ꯆꯪꯂꯩꯃ, ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯥꯔꯤꯇꯣꯟꯅ ꯇꯥꯏꯕꯪ ꯃꯄꯨꯒꯤ ꯃꯄꯥꯎ ꯆꯦꯟꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤꯕ ꯋꯥꯐꯝ ꯄꯨꯝꯕ ꯆꯪꯂꯩꯃꯗ ꯇꯝꯗꯨꯅ ꯈꯪꯍꯜꯂꯝꯃꯤ꯫ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯈꯪꯂꯕ ꯃꯇꯨꯡꯗ ꯆꯪꯂꯩꯃ ꯇꯧꯐꯝ ꯈꯪꯗꯕ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯅ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯆꯪꯂꯩꯃꯅ ꯄꯥꯔꯤꯇꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯆꯥꯗꯤ ꯃꯇꯨꯡꯗ ꯃꯌꯥꯝ ꯑꯃ ꯐꯪꯂꯛꯄ ꯌꯥꯏ, ꯑꯗꯨꯕꯨ ꯏꯄꯥ ꯁꯤꯈ꯭ꯔꯕꯗꯤ ꯏꯄꯥꯗꯤ ꯑꯃꯨꯛ ꯍꯟꯅ ꯐꯪꯂꯔꯣꯏ꯫ ꯑꯗꯨꯅ ꯏꯄꯥꯒꯤ ꯊꯋꯥꯏ ꯀꯟꯅꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏꯒꯤ ꯏꯆꯥꯁꯦ ꯎꯁꯤꯟ ꯇꯧꯈ꯭ꯔꯁꯤ꯫ ꯄꯥꯔꯤꯇꯣꯟꯁꯨ ꯌꯥꯔꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, ꯑꯗꯨꯗꯤ ꯍꯧꯖꯤꯛꯃꯛ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯅꯣꯡꯄꯣꯛ ꯊꯪꯕꯗ ꯆꯦꯜꯂꯤꯕ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯥꯔꯤꯇꯣꯟꯅ ꯆꯪꯂꯩꯃꯒ ꯃꯆꯥꯕꯨ ꯄꯨꯗꯨꯅ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯧꯀꯦꯕꯁꯨ ꯉꯁꯥꯏꯗꯒꯤ ꯄꯥꯔꯤꯇꯣꯟꯒ ꯆꯪꯂꯩꯃꯒꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯇꯥꯔꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯁꯨ ꯄꯥꯔꯤꯇꯣꯟ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥꯅꯤ ꯍꯥꯏꯕ ꯈꯪꯂꯦ꯫ ꯃꯆꯥꯅꯨꯄꯤ ꯆꯪꯂꯩꯃꯒ ꯄꯥꯔꯤꯇꯣꯟꯒꯅ ꯃꯍꯥꯛꯀꯤꯗꯃꯛꯇ ꯀꯠꯊꯣꯛꯄꯗꯨ ꯎꯕꯗ ꯃꯍꯥꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯦꯟꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯄꯨꯛꯅꯤꯡꯗꯨ ꯅꯨꯡꯁꯤꯔꯗꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯝꯃꯤ꯫ ꯈꯨꯗꯛ ꯑꯗꯨꯗ ꯅꯤꯡꯊꯧ ꯈꯥꯕꯁꯨ ꯄꯥꯔꯤꯇꯣꯟꯒ ꯆꯪꯂꯩꯃꯒꯅ ꯃꯆꯥꯕꯨ ꯄꯨꯗꯨꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩ ꯑꯗꯨ ꯇꯝꯅ ꯏꯟꯅꯔꯛꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯄꯥꯔꯤꯇꯣꯟꯒ ꯆꯪꯂꯩꯃꯒꯗꯨ ꯇꯨꯔꯦꯜ ꯌꯧꯔꯗꯨꯅ ꯃꯆꯥ ꯑꯗꯨꯕꯨ ꯅꯨꯡꯁꯤꯅ ꯑꯃꯨꯛꯇꯪ ꯌꯦꯡꯖꯔꯒ ꯃꯆꯥꯕꯨ ꯇꯨꯔꯦꯜ ꯑꯗꯨꯗ ꯂꯪꯊꯈꯤꯔꯝꯃꯤ꯫ ꯃꯆꯥꯕꯨ ꯇꯨꯔꯦꯜꯗ ꯍꯦꯛ ꯂꯪꯊꯈꯤꯕꯒ ꯇꯨꯔꯦꯜ ꯑꯗꯨꯗꯒꯤ ꯈꯣꯟꯖꯦꯜ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯅꯤꯡꯊꯧ ꯑꯃꯒꯤ ꯎꯁꯤꯟꯗꯤ ꯑꯉꯥꯡ ꯑꯁꯤꯅ ꯌꯥꯔꯣꯏ, ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯒꯗꯕꯅꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨ ꯇꯥꯕꯗ ꯄꯥꯔꯤꯇꯣꯟ ꯉꯁꯥꯏꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯅꯤꯡꯊꯧ ꯑꯃꯒꯤ ꯃꯆꯥ ꯎꯁꯤꯟꯁꯤꯜꯂꯕꯁꯨ ꯌꯥꯏ ꯍꯥꯏꯈꯤꯕ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯈꯨꯗꯛ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯄꯥꯔꯤꯇꯣꯟꯁꯨ ꯇꯨꯔꯦꯜ ꯑꯗꯨꯗ ꯆꯣꯡꯊꯈꯤꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯅꯤꯡꯊꯧ ꯈꯥꯕꯁꯨ ꯃꯐꯝ ꯑꯗꯨꯗ ꯌꯧꯔꯛꯂꯤ꯫ ꯃꯄꯥ ꯂꯥꯛꯄ ꯎꯕꯗ ꯆꯪꯂꯩꯃ ꯀꯞꯂꯗꯨꯅ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯂꯝꯃꯤ꯫
ꯍꯧꯖꯤꯛꯇꯤ ꯃꯄꯥꯁꯨ ꯈꯪꯂꯦ ꯄꯥꯔꯤꯇꯣꯟ ꯅꯤꯡꯊꯧ ꯑꯃꯒꯤ ꯃꯆꯥꯅꯤ ꯍꯥꯏꯕ꯫ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤ ꯆꯪꯂꯩꯕꯅ ꯃꯃꯤꯠ ꯎꯔꯝꯕ ꯑꯗꯨꯗꯁꯨ ꯉꯛꯂꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯆꯪꯂꯩꯕ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯛꯏ꯫ ꯏꯆꯥ ꯏꯄꯨꯔꯣꯏꯕ ꯂꯩꯇ꯭ꯔꯕꯤ ꯑꯩꯅ ꯍꯤꯡꯂꯨꯕꯒꯤ ꯀꯔꯤ ꯀꯥꯟꯅꯒꯅꯤ? ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯈꯨꯗꯛ ꯑꯗꯨꯗ ꯆꯪꯂꯩꯕꯁꯨ ꯇꯨꯔꯦꯜ ꯑꯗꯨꯗ ꯆꯣꯡꯊꯈ꯭ꯔꯦ꯫ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯅ ꯅꯤꯡꯊꯧ ꯈꯥꯕꯗꯨ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯅ ꯍꯥꯏꯐꯝ ꯈꯪꯂꯝꯗꯦ꯫ ꯑꯩꯒꯤꯗꯃꯛ ꯑꯩꯒꯤ ꯏꯆꯥ, ꯏꯃꯥ, ꯏꯁꯨ ꯄꯨꯝꯅꯃꯛ ꯂꯩꯈꯤꯗ꯭ꯔꯕꯀꯣ? ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯍꯤꯡꯂꯨꯗꯨꯅ ꯀꯔꯤ ꯀꯥꯟꯅꯒꯅꯤ? ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯈꯥꯕꯁꯨ ꯇꯨꯔꯦꯜ ꯑꯗꯨꯗ ꯆꯣꯡꯊꯅꯕ ꯇꯧꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯇꯨꯔꯦꯜ ꯑꯗꯨꯗꯒꯤ ꯈꯣꯟꯖꯦꯜ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯉꯥꯏꯈꯣ ꯅꯤꯡꯊꯧ, ꯄꯨꯝꯅꯃꯛ ꯑꯁꯦ ꯑꯩꯍꯥꯛꯅ ꯅꯈꯣꯏꯗ ꯆꯥꯡꯌꯦꯡ ꯇꯧꯕꯅꯤ꯫ ꯅꯪꯒꯤ ꯅꯆꯥ, ꯅꯃꯥ, ꯅꯁꯨ ꯀꯩꯁꯨ ꯇꯧꯗꯦ꯫ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯑꯗꯨꯝꯅ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯄꯥꯔꯤꯇꯣꯟꯒ ꯆꯪꯂꯩꯕꯒꯗꯨ ꯃꯆꯥꯅꯨꯄꯥ ꯑꯉꯥꯡ ꯑꯗꯨꯕꯨ ꯄꯝꯗꯨꯅ ꯇꯨꯔꯦꯜ ꯑꯗꯨꯗꯒꯤ ꯀꯥꯈꯠꯂꯛꯂꯦ꯫ ꯃꯗꯨ ꯎꯕꯗ ꯅꯤꯡꯊꯧ ꯈꯥꯕ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯅꯤꯡꯊꯧ ꯈꯥꯕꯅ ꯈꯨꯗꯛ ꯑꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯈꯣꯏꯕꯨ ꯅꯨꯡꯁꯤꯅ ꯀꯣꯟꯁꯤꯟꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯕꯨ ꯀꯣꯅꯨꯡꯇꯝꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯀꯣꯅꯨꯡꯗ ꯌꯧꯔꯕꯗ ꯅꯤꯡꯊꯧ ꯈꯥꯕꯅ ꯈꯨꯗꯛꯇ ꯃꯅꯥꯏꯁꯤꯡꯗ ꯁꯤꯟꯅꯗꯨꯅ ꯃꯆꯥꯅꯨꯄꯤ ꯃꯃꯥꯛ ꯅꯨꯄꯥ ꯑꯃꯗꯤ ꯃꯁꯨ ꯂꯥꯛꯄꯒꯤ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕꯒꯤ ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯊꯧꯔꯝ ꯑꯗꯨꯅ ꯅꯤꯡꯊꯧꯅ ꯃꯅꯥꯏꯁꯤꯡꯗ ꯑꯁꯨꯝꯅ ꯈꯪꯍꯜꯂꯝꯃꯤ꯫ ꯏꯅꯥꯏꯁꯥ, ꯅꯈꯣꯏ ꯈꯨꯗꯛ ꯑꯁꯤꯗ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯆꯠꯇꯨꯅ ꯍꯌꯦꯡ ꯑꯩꯒꯤ ꯏꯃꯥꯛ ꯅꯨꯄꯥ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯐꯝ ꯁꯤꯟꯅꯔꯒꯅꯤ ꯍꯥꯏꯗꯨꯅ ꯄ꯭ꯔꯖꯥꯁꯤꯡꯗ ꯈꯪꯍꯜꯂꯨꯆꯣ꯫ ꯐꯒꯅꯤ ꯅꯤꯡꯊꯧ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯅꯥꯏ ꯈꯔ ꯈꯨꯗꯛ ꯑꯗꯨꯗ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯆꯠꯇꯨꯅ ꯅꯤꯡꯊꯧꯒꯤ ꯋꯥꯐꯝ ꯑꯗꯨ ꯈꯪꯍꯜꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯅꯤꯡꯊꯧꯒꯤ ꯗꯔꯕꯥꯔꯗ ꯆꯤꯡꯈꯨ ꯂꯩꯕꯥꯛꯀꯤ प्रजा ꯃꯌꯥꯝ ꯇꯤꯜꯂꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯈꯥꯕꯅ ꯄꯥꯔꯤꯇꯣꯟꯒꯤ ꯃꯀꯣꯛꯇ ꯂꯨꯍꯨꯞ ꯎꯞꯄꯤꯗꯨꯅ ꯆꯤꯡꯈꯨ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯐꯝ ꯁꯤꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯁꯨ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯄꯥꯔꯤꯇꯣꯟꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯑꯅꯧꯕ ꯅꯤꯡꯊꯧ ꯑꯣꯏꯕꯒꯤ ꯑꯍꯥꯟꯕ ꯃꯊꯧ ꯑꯣꯏꯅ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯕ ꯂꯩꯇ ꯂꯥꯏꯔ ꯑꯃꯗꯤ ꯆꯥꯛꯅꯤꯕꯁꯤꯡꯗ ꯆꯥꯅ ꯊꯛꯅꯅꯕ ꯃꯌꯥꯝ ꯑꯃ ꯐꯤꯔꯣꯜꯅꯆꯤꯡꯕ ꯀꯌా ꯑꯃ ꯌꯦꯟꯊꯣꯛꯂꯝꯃꯤ꯫ ꯄꯥꯔꯤꯇꯣꯟꯅ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯆꯥꯛꯅꯤꯕ ꯑꯃ ꯆꯪꯂꯛꯇꯨꯅ ꯄꯥꯔꯤꯇꯣꯟꯗ ꯆꯥꯅ ꯊꯛꯅꯅꯕ ꯄꯤꯅꯅꯕ ꯍꯥꯏꯖꯔꯝꯃꯤ꯫ ꯆꯪꯂꯛꯂꯤꯕ ꯆꯥꯛꯅꯤꯕ ꯑꯗꯨ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯂꯩꯊꯥ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯁꯅꯥꯌꯥꯏꯃꯅꯤ꯫ ꯄꯥꯔꯤꯇꯣꯟꯅ ꯅꯤꯡꯊꯧ ꯁꯅꯥꯌꯥꯏꯃꯗ ꯆꯥꯅ ꯊꯛꯅꯅꯕ ꯄꯤꯔꯕ ꯃꯇꯨꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯏꯄꯥꯒꯨꯝꯂꯕ, ꯁꯤꯗ ꯉꯥꯏꯍꯥꯛ ꯐꯝꯂꯒ ꯆꯥꯅ ꯊꯛꯅꯅꯕꯁꯤꯡ ꯑꯗꯣ ꯐꯖꯅ ꯆꯥꯊꯣꯛꯄꯤꯔꯣ, ꯑꯗꯨꯒ ꯑꯩꯒ ꯂꯣꯏꯅꯅ ꯀꯣꯅꯨꯡꯗ ꯆꯠꯁꯤ꯫ ꯑꯁꯤ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯄꯥꯔꯤꯇꯣꯟ ꯑꯗꯨ ꯂꯩꯔꯤꯕ ꯑꯇꯩꯁꯤꯡ ꯑꯗꯨꯒꯤ ꯆꯥꯅ ꯊꯛꯅꯅꯕ ꯑꯃꯗꯤ ꯐꯤꯔꯣꯜ ꯑꯃꯨꯛ ꯌꯦꯜꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯁꯅꯥꯌꯥꯏꯃꯗꯤ ꯄꯥꯔꯤꯇꯣꯟꯅ ꯑꯗꯨꯝꯅ ꯆꯤꯡꯈꯨ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯣꯏꯔꯝꯒꯅꯤ ꯈꯜꯂꯨꯗꯕꯅ ꯃꯍꯥꯛ ꯄꯥꯔꯤꯇꯣꯟꯕꯨ ꯊꯣꯏꯅ ꯌꯦꯡꯁꯤꯜꯂꯨꯗꯦ꯫ ꯃꯍꯥꯛꯅ ꯄꯥꯔꯤꯇꯣꯟꯕꯨ ꯃꯁꯛ ꯈꯪꯂꯝꯗꯦ, ꯑꯗꯨꯕꯨ ꯄꯥꯔꯤꯇꯣꯟꯅꯗꯤ ꯃꯥꯕꯨꯗꯤ ꯃꯁꯛ ꯈꯪꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯁꯅꯥꯌꯥꯏꯃꯗꯤ ꯄꯥꯔꯤꯇꯣꯟꯒꯤ ꯈꯟꯕꯗ ꯃꯄꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯅꯤꯡꯊꯧ ꯑꯁꯤꯕꯨ ꯌꯦꯛꯅꯕ ꯅꯤꯡꯊꯧꯒ ꯂꯧꯇꯨꯅꯔꯒ ꯑꯩꯕꯨ ꯐꯥꯒꯗꯕꯒꯤ ꯇꯧꯔꯤꯕ ꯖꯥꯠꯂꯥ? ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯑꯩꯕꯨ ꯀꯣꯅꯨꯡ ꯑꯁꯤꯗ ꯆꯠꯁꯤ ꯍꯥꯏꯔꯤꯕꯁꯦ? ꯑꯁꯤ ꯈꯟꯗꯨꯅ ꯅꯤꯡꯊꯧ ꯁꯅꯥꯌꯥꯏꯃꯗꯨ ꯄꯥꯈꯠꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯂꯩꯇ ꯂꯥꯏꯔꯁꯤꯡ ꯑꯗꯨ ꯄꯣꯠ ꯆꯩ ꯌꯦꯟꯊꯣꯛꯄ ꯂꯣꯏꯔꯗꯨꯅ ꯄꯥꯔꯤꯇꯣꯟꯅ ꯅꯤꯡꯊꯧ ꯁꯅꯥꯌꯥꯏꯃꯗꯨ ꯆꯤꯡꯈꯨ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡ ꯑꯗꯨꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯀꯣꯅꯨꯡꯗꯨ ꯌꯧꯔꯕꯗ ꯄꯥꯔꯤꯇꯣꯟꯅ ꯅꯤꯡꯊꯧ ꯁꯅꯥꯌꯥꯏꯃꯒꯤ ꯃꯅꯥꯛ ꯅꯛꯅ ꯆꯪꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯄꯥꯕꯨꯡ, ꯅꯆꯥ ꯄꯥꯔꯤꯇꯣꯟꯕꯨ ꯀꯥꯎꯔꯕ꯭ꯔꯥ? ꯑꯩꯅꯗꯤ ꯄꯥꯕꯨꯡꯕꯨ ꯀꯩꯗꯧꯅꯨꯡꯗ ꯀꯥꯎꯕ ꯂꯩꯇꯦ꯫ ꯑꯁꯨꯝꯅ ꯄꯥꯔꯤꯇꯣꯟꯅ ꯍꯥꯏꯕꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯁꯅꯥꯌꯥꯏꯃꯗꯨ ꯄꯥꯔꯤꯇꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ꯫ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯁꯨ ꯃꯆꯥ ꯄꯥꯔꯤꯇꯣꯟꯕꯨ ꯃꯁꯛ ꯈꯪꯂꯦ꯫ ꯄꯥꯔꯤꯇꯣꯟꯅ ꯆꯤꯡꯈꯨ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯣꯏꯔꯝꯕꯗꯨ ꯎꯕꯗ ꯃꯍꯥꯛ ꯄꯥꯔꯤꯇꯣꯟꯅ ꯍꯥꯏꯈꯤꯕꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯆꯥꯕꯨ ꯇꯥꯟꯊꯣꯛꯈꯤꯕ ꯑꯗꯨ ꯈꯜꯂꯨꯕꯗ ꯅꯤꯡꯉꯝꯗꯕꯁꯨ ꯐꯥꯎꯔꯛꯂꯗꯨꯅ ꯃꯆꯥꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯟꯖꯥꯗꯨꯗ ꯄꯥꯔꯤꯇꯣꯟꯅ ꯃꯄꯥꯗ ꯑꯁꯨꯝꯅ ꯍꯪꯂꯛꯏ꯫ ꯄꯥꯕꯨꯡ, ꯄꯥꯕꯨꯡꯒꯤ ꯐꯤꯕꯝꯁꯤꯕꯨ ꯀꯔꯝꯅ ꯑꯣꯏꯔꯝꯂꯤꯕꯅꯣ? ꯄꯥꯔꯤꯇꯣꯟꯒꯤ ꯋꯥꯍꯪ ꯑꯗꯨꯗ ꯅꯤꯡꯊꯧ ꯁꯅꯥꯌꯥꯏꯃꯅ ꯊꯪꯅꯕ ꯂꯩꯕꯥꯛꯅ ꯊꯥ 2 ꯆꯨꯞꯅ ꯂꯥꯟ ꯇꯥꯁꯤꯟꯈꯤꯕ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥ ꯄꯥꯔꯤꯍꯟꯕꯨꯁꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈꯤꯕ ꯑꯃꯗꯤ ꯈꯨꯟꯊꯥ ꯂꯩꯕꯥꯛ ꯑꯗꯨ ꯈꯨꯗꯨꯝ ꯆꯟꯁꯤꯜꯂꯛꯄꯗꯒꯤ ꯀꯔꯝꯅ ꯃꯍꯥꯛ ꯁꯛ ꯂꯣꯠꯇꯨꯅ ꯆꯦꯜꯂꯛꯈꯤꯕ, ꯀꯔꯝꯅ ꯃꯥꯒꯤ ꯏꯃꯨꯡꯒꯤ ꯃꯤ ꯆꯦꯟꯈꯤꯕ ꯄꯨꯝꯅꯃꯛ ꯑꯃꯠꯇ ꯆꯤꯊꯗꯅ ꯃꯆꯥꯅꯨꯄꯥ ꯄꯥꯔꯤꯇꯣꯟꯗ ꯇꯝꯂꯝꯃꯤ꯫ ꯋꯥꯔꯤꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯄꯥꯔꯤꯇꯣꯟꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯄꯥꯕꯨꯡ, ꯄꯨꯝꯅꯃꯛ ꯑꯁꯦ ꯂꯥꯏꯕꯛꯇ ꯇꯝꯂꯝꯂꯕ ꯉꯥꯛꯇꯅꯤ꯫ ꯁꯤꯒꯤ ꯃꯇꯨꯡ ꯀꯔꯤ ꯑꯃꯨꯛ ꯇꯝꯂꯤꯕ ꯍꯥꯏꯕꯗꯣ ꯌꯦꯡꯕ ꯇꯥꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯥꯔꯤꯇꯣꯟꯅ
ꯃꯄꯥꯕꯨ ꯃꯀꯨꯕꯣꯛ ꯅꯤꯡꯊꯧ ꯈꯥꯕꯒꯤ ꯃꯅꯥꯛꯇ ꯄꯨꯁꯤꯟꯗꯨꯅ ꯃꯁꯛ ꯇꯥꯛꯂꯝꯃꯤ, ꯑꯗꯨꯒ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯋꯥꯔꯤ ꯄꯨꯝꯕꯁꯨ ꯂꯤꯗꯨꯅ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯋꯥꯔꯤꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯈꯥꯕꯁꯨ ꯄꯥꯔꯤꯇꯣꯟꯒꯤ ꯋꯥ ꯑꯗꯨ ꯌꯥꯔꯗꯨꯅ ꯈꯨꯟꯊꯥ ꯂꯩꯕꯥꯛꯄꯨ ꯈꯨꯗꯨꯝ ꯆꯟꯈ꯭ꯔꯤꯕ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯥꯟ ꯇꯥꯅꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯦꯝ ꯁꯥꯔꯕ ꯃꯇꯨꯡꯗ ꯌꯦꯛꯅꯕ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯥꯟ ꯇꯥꯔꯝꯃꯤ꯫ ꯐꯅ ꯀꯨꯏꯅ ꯂꯥꯟ ꯁꯣꯛꯅꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯉꯝꯂꯗꯨꯅ ꯈꯨꯟꯊꯥ ꯂꯩꯕꯥꯛꯁꯨ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯍꯟꯖꯤꯜꯂꯛꯂꯤ, ꯑꯗꯨꯒ ꯅꯤꯡꯊꯧ ꯁꯅꯥꯌꯥꯏꯃꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯄꯥꯔꯤꯍꯟ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯑꯗꯨꯁꯨ ꯊꯥꯗꯣꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯈꯨꯟꯊꯥ ꯂꯩꯕꯥꯛꯇꯨ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗꯒꯤ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯇꯨꯅ ꯅꯤꯡꯊꯧ ꯁꯅꯥꯌꯥꯏꯃꯅ ꯑꯃꯨꯛ ꯅꯤꯡꯊꯧ ꯑꯣꯏꯅ ꯄꯥꯜꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯈꯨꯟꯊꯥ ꯂꯩꯕꯥꯛꯀ ꯆꯤꯡꯈꯨ ꯂꯩꯕꯥꯛꯀ ꯑꯃꯠꯇ ꯑꯣꯏꯈ꯭ꯔꯦ, ꯀꯅꯥꯅꯁꯨ ꯃꯈꯣꯏꯕꯨ ꯂꯥꯛꯆꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯂꯩꯕꯥꯛ ꯑꯅꯤ ꯑꯗꯨ ꯑꯃꯠꯇ ꯑꯣꯏꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ꯫